Lakhipur online puthokchaba September gi tang taruk thangje numit ki Khomjinba Pao tabirase. Ahanbada maroi Pao. Rashtrapati Draupadi Murmuna Manipur gi Khomjam macha sanada lemjeningai oraba National Teachers Award pidunai kai khumnakre. Arunachal Pradesh Rajya gi State Teacher Award pidunai ikai khumnakhibada Haurongbam Nabakanta Singha yauri. Kabi Abdul Said Chaudhary na laikidabada makhatana awapa phongdoknaragli. Ngarang September gi tang manga ojagi numit ki thauram maige kayada chinglem na pangthokna khibagi paw lakli. UBI gi manager oina thabaktagi pothakraba ngangom Horendra Kumar laikidre. Medal phanglakraba Pontarapur gi taekwondo sanaroi singbu pungning thawatkhre amasung Jiribamda sanariba kang tournament ngasi Yawol B Champanagar ga Ichel Club Dibonga sanaragani. Haujik mapung oiba pau tabirase. Ojagi numit kamari leina nangarang laibak asigi khangalaba oja nipu mangada New Delhi da pangthokiba thoramda Rashtrapati Draupadi Murmuna lemjeningai oraba National Teachers Award lising aninga kunmanga pidunai kai khumnakre. Mana phanglaba singi manungda Manipur dagi Khomjam macha sana yauri. Mahak Imphal West की घरी मखालेकाय अपर प्राइमरी स्कूल की हेडमिस्ट्रेस ने इम्फाल के घरी अपर प्राइमरी स्कूल की प्रधानाध्यापिका श्रीमती कोइजम मचासना एक विजनरी लीडर हैं। कम्युनिटी एंगेजमेंट में इनका फोकस अर्ली चाइल्डहुड केयर एंड एजुकेशन पर रहा है। इसके लिए इन्होंने स्कूल में प्री प्राइमरी विंग की स्थापना की और बच्चों की माओ को NEP तथा ECCE प्रिंसिपल्स के माध्यम से शिक्षा के साथ जोड़ा। बाल शिक्षा के क्षेत्र में इनके प्रयासों को सरकार ने सराहा। श्रीमती कोइजम मचासना को बतौर शिक्षिका राष्ट्रीय पुरस्कार 2025 से सम्मानित किया जाता है। Ojagi nimit kamari lainana Arunachal Pradesh Rajya gi State Teacher Award lising aniga kunmanga pidunai kai khumnaba phongdokkibada Sri Haurongbam Nabakanta Singha yauri. Mahak Kasar Jilla gi Sonai Thangjam Laikai dagini. Oja Haurongbam Nabakanta haujik Arunachal Pradesh ki Jiroda TGT oja ama oina thabak tauri. Ikai khumnajariba Arunachal Pradesh ki Governor na Rajya Thaki Chauthok Seningai Oiraba Award adu Oja Haurongbam Nabakanta da kusinaki. Mahak Oja ama oina mahaki thaudang ningthina pangthokpagidamak masak khangbiduna award asi pibani. Kabi Abdul Said Chaudhary na laikidabada Gurucharan University Silchar gi Manipuri Department ki oja singa masung mahiroi singna awaba phongdokre. Mani gumna mamal yamlaba kabi asina lairamlen tankibada ngarang September gi tang manga nungthil gi pungani taba matamda University asigi room number 30 da pangthokiba awaba phongdokpagi thoramda guest lecturer KH Krishnamon Singana Abdul Said Chaudhary na ibiramba seireng patokhi aduga department asigi head oiriba Dr. Naurem Bidasagar Singana kabi asigi punsi amasung mahaki kabita singi maramda wangangke. Loinana Dr. Anju Devi, Dr. Haurongbam Asananditana Chingba Oja Singh Sarukjaki, Panbayai, Abdul Said Chaudhary, Mapan Manipur gi Thodongna Singthanariba Kabini, Educationist ni Samaj Sebak ni, Mahak lising amaga chamapan ni pumapanda Baskandi Ifam Laikai da Poki, Gauhati University dagi MA Economics pass tauki, aduga Nehu Silong dagi MPhil loisinki. Abdul Said Chaudhary Nehru College Poilapulda lecturer ama oina matam kuina thabak tawrami aduga principal oina lising aniga tarukta college asidagi thabak tagi pothaki. Kabi asina Manipuri Sahitya da kunsuba satabdi amasung sana machugi ayuk haiba saireng lairik ani phonglami. Mahaki khudibu sakhang biduna Kamini Kumar Sanagi medal Khaidem Naba Kumar Memorial Award for Literature na chingba tongan ba manakaya pidunai kai khumnaki. Kabi asina ikang kanghaudana haukiba September gi tang mari da laikidaba si Manipuri jati gi achauba mangjaba mani. Laibak sinba thungna pangthokna kiba humphumari suba ojagi numit ki thauram Silchar da laiba Manipuri Sahitya Parisara Sam Kasar District Committee nasu chinglemna pangthokre. District Committee asina konba Educational Block ahom Sonai Narsingpur amasung Silchar gi makhada laiba Manipuri Medium School Kuntragi Oja Sau Singda
Thagat Cherol Amadi, Lengyan Kudul Tamdune Kaikumnaki, Professor Yurembam Prafulana, Tharumapo, Iduna Pangtoki Batharomasida, Lamda Masigi Saknaira Boja State Awardee, Ningombam Manihar, Amasung, Khomdram Siam Kisurgi Mapam Dasu, Kudol Pot Tamduna Kaikumnaki, Professor Haurungbam Razmani Amasung, Dr. Soibam Haridasna, Matang Sidna, Mithung Len Amasung Ikai Kumnazaba Mithung Singh Oina Sarujaki, Wangang Loi Singna, National Education Policy 2020 Gi Matang da Wapam Kaya Tambiki, Oja Sau Singna, Hauzik Manipuri Medium School Singda Thengnariba Awapa Kaya Gi Matang da Wapam Kaya Tambiramki, Mayengbam Ngaubuna Lamjing Duna Pangtoki Batharomasida, W. Somor Luang na Thagatwai Tamduna Loiselaba Matung, Manipuri Sahitya Gi Saknairaba Iba, Professor Abdul Sahid Chaudhary na Laikitabada, Minute Amatumina Leptuna Awapa Pongtoki Haina, Manipuri Sahitya Parisara Sam, Kasar District Committee Ki Secretary, Nongthomam Dhiren na Thadorok Pacherol Amada Khangalakli. English is the name of no mother tongue Taiwan. Man, I say, come about country, I say, what it is story. I mother tongue is very high on take the way I have on the friendly hygiene. I do want to the man that wants to come to was out of my quality. Man, I come, even tell you so high on I sang up the lake at the man high. Nang come the Sunday academic mistake, academic, nang come the Then in a mind the becoming uncontent. Other one I did was American Kunlini. Who have one that a man was son of the guitar, they who have known that. A man would allow you, I can be way, you can be white now. Nupam, a purple junction, how we are sound of a Tade. Jang sang a Tade, I do a man with a lamb of Hode, 5 of them day. But take the lake with not high. I told you Kadena, never quite up to the Nangina. I do the manipulation Kadera, Lambo Kangana, 5 Nangas and Tongan Dragadi, so we cut the yard, Kalisi. I don't know, point now, like I should copy Romatamda, Angan Kanga Tapisi. I would say, Hajinin was our name on the Oja aduga asi encourage tawbagi matungena oja hoina soi na pri thamoi munga kalingba ama khangingba ama phungingba ama tawingba ama ai su mayam dam tawmut ke na chin wakhang ba soi na ki wakhal leramani adugi wakhal na do amuka halna nauna mayon chomanja ge ngai la ibani ai mayam ta ke hai la inate adoi ti aji ai je ngasi ai ko Puri Sabam Kalachan College Singirbon ge Oja Singh amadi Mahiroi Singhna Ngarang Humphumari Suba Ojagi Nimit Pangthoki Bakaloinana Oja Abdul Sahid Chaudhary na Laikidabada Awapa Phongdokre College asigi Principal Ingudam Nilbirna Lamjingduna Pangthoki Batharomasida Nomita Devi Dema Khan Jitendra Prakash Dubey, Kabita Devi, Santi Bala, Soma De Amasung, Chingle Mina Chingba Oja Singna, Numida Sigamari Lenana, Wapam Kaya Tambiki, Mahiro Singilaktagi, Puri Sabam Nandita, Merina Singana Chingmana, Dr. Sarvapalli Radhakrishnan Gimaramda, Marik Chumba Wapam Kaya, Pongdoki, Lingjen Thobina Program Conduct Tobiki, Pangthokiba, Makal Matelgi Tharomgi Manungchanna, Mana Matum Sujen Thoki, Thauromgi Loisilakpada, Nehru College Poilapulda, Principal Oibiramba, Barak Tampak Saknaira Bakabi, Abdul Sahid Chaudhary na Laikitabada, Minute Amatumina Leptuna, Awapa Pongdoki Bakalunana, Laikitabagi Tawaina Lairam Lenda Ingna Chingna Lairunabat, Tauni Jaduna, Taurumadu, Mapungpana Luisin Kihaina, Kolesa Sigi Maiketagi, Ingudam Nilbirna, Pautam Lakli. Ngarang September gitang mga humphumari suba jagi nimit ki thauram Kasar Tolan Kunda laiba Puinabati ME School dasu chinglem na pangthokre School gi Oja Chau Tonambam Robindro na thauram mapu na pangthokiba Oja gi nimit ki thauram da Mahisang asigi donor oiriba Ngangom Basanta Kumar Singhana School asigi damakta mahangna tawbiki ba thabak thauram kaya bu singthara duna amasung Oja laktagi media gi lamdasu Manipuri Samas ki damakta lobiriba thaudang gi damakta Longjam Dorendra busu School asigi magitagi diary kolom koloinana Lengyan Kudol tamdunai kai komnaki Thauramda School gi Oja Chau Tonamam Robindro SMC ki President Wahida Khatun VP Hazira Begum NG Basanta Kumar W Molindro
Mojibur Rahman amadi school asigi oja sing Bimola Sapna Omola Raskumari Miss Loya Madam Rasna na chingba miwi singna daista pamki Eureka English High School Joypur da Makhal Mathil gi thorom kya ga loina na oja ki nimit pangthokre thorom asida chief guest oina Nobada Burman guest of honor oina Dr. P Rajbihari amadi retired headmaster L Nandakumar Sarugjaki school asigi principal Haisnam Singhajit loina na Thangjam Projen Nobokumar Singha amadi Mrinal Roina lengbirakhiba guest singda memento amadi lengyan fi kudol tamdunai kai khumnaki Mahiroi Singnasu Jagoi Sigi Thorom Kya Kudol Tamki United Bank of India gi manager oina thabak tagi pathakraba Ngangom Horendra Kumar haukiba September gi tang ani da laikidre mahakna laikidabada Ngangom sagai marubna awaba phongdokpagi mifamama president oiriba professor Ngangom Basanta Kumar na mifamma poiduna minute ama tumina leptuna Laikidabagi Thawaina Mapuginakta Ingna Chingna Lairuna Bathauni Zakre Lagliba September Gitang Taramari Nongmaijing Numit Tolen Kungango Mandopta Ayuki Pung Mapantaba Matamda Hari Sankirtan Galuna Pangthokadaba Shraddha Karma Sida Mahaka Luna Chana Tinajaramba Marup Mapang Singna Numida Sida Sarugya Pituna Luglen Phangbirana Bagidamakta Laikidabagi Luinabi Ngangom Ongbi Gambini Devi Machanupi Ngangom Gitarani amasung Ngangom Ritarani gi maikitagi nolukna pauzelakli Haukiba August ki tang kunma pandagi kuntramathoi pauba humni chupna Agra gi Chanakya Hotel da International Sports Martial Arts Center na sindana pangthokiba ani suba Agra Taekwondo Cup Open National Championship lisingani ga kunmanga da Kasar Bontarapur dagi sanaroi ahumna medal kayamarom lawrakre Mana Panglakraba Sanaroi Singha Dudi PS Nihar Singha Apokpa PS Nipendra Singhana Pumse Masanada Gold Medal Wenana Kyorogi Masanada Silver Medal Amadi Black Belt Panglaki Y Manjor Singha Apokpa Y Buddhanath Singhana Kyorogi da Gold Loinana Pumse da Silver Lauraki Amadi Black Belt Panglaki Loinana A Anu Sharma Apokpa A Anil Sharmana Pumse da Gold Medal Amadi Kyorogi da Silver Medal Lauraki Sanaroi ahumasi Best National Referee amadi Best National Instructor takiba Oza Gobindo Dev Black Belt ta makhata na tamlakibani Sanaroi ahumasi na hukiba September ki tang mari da halakpada Ponterapur gi miyamna Dhul Ben Chaiduna Dormi Khul Bazar dagi Auditorium phauba release chatuna Sanaroi Singasi bu pungning thawatki District Kang Association Jiribam na sinduna Babuparagi Lamlen Community Hall Kangsangda Jiribam Kasaramadi Hailakadigi Kangkut Kunmathoy na Sarukjaduna Sanariba Taramanga Suba Late R.K. Lalasana Memorial Mix Kang Tournament Lisinganiga Kunmanga ki ngarang sanakiba Ani Suba Knockout Round Mesta YLCA Dibong Kunona MNCB Ningthembambu Panjal Tarataruk Tarita Maithian Kre Match asi RK Bijoy Sana Singna umpire aduga H Inaupisak Singna scorer oibiki Tournament asigi ngasi nungthil pung amataba matamda Yawol B Champanagar ga Ichel Club Dibonga sanaragani
Energy Healing Center Rongpurda computer gi matenga anauba madi ariba anabasingbo computer gi matenga layong khangdokpuna layengba hausare computer gi matenga makal makhagi anabasingi report lokthokpuna haksangi awata machal kaya menkhananaba amadi supplement piduna naturopathy amadi magnetotherapy na layong bajaragani maruwaina nupigi laina sing I watpa angang khawgi laina angang oidaba nupa singi phambi sonbagi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chingba gi laina sine chingba layang da yaragani loinana matam sangna hu chen hidak charakpadagi side effect amadi I da hu chen ba toxin lairakpa I watpa gi anaba koktanaba amadi steam bath ki kudong saba lejare Silchar Rongpur Part 2 Stone Crusher manakta leiriba Energy Healing Center da ngasimak lengsimbirabu mangjongna appointment ki damak mobile number 9395-732-456 number asida call tobiragna bakhanganjari Bikasi Agro Producer Company Limited Singirbon Kasarna Putokpa Landam asigi Laihaudagi Thokpa Cheng Ranjit amadi Chengi Yamna Chingba Lakhipur Fulertol Poilapul amasung Silcharda condition kharagi makhada adomgi yumda delivery pinabagi kudongsaba thamjari kudongsaba silaunabagi damak mobile number 96138-53127 natraga 94354-05527 number asida order tawbiba yaragani adomna leibiba cheng asina lomi singi sandan lambi obeta natana samasa sigi senlit londasu chauna mateng oiragani haibagi thajaba thamjari paujenjariba Bikasi Agro Producer Company Limited Singirbon Kasar Lakhipur online channel asibu yengbiriba singna paw asibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu Aroibada maroiba paw amukhanna Rashtrapati Draupadi Murmuna Manipur gi Khomjinba macha sanada lemjaningai oiraba National Teachers Award pidunai kai khumnakre Arunachal Pradesh Rajya gi State Teacher Award pidunai ikai khumnakhibada Haurongbam Nabakanta Singha yauri Kabi Abdul Said Chowdhury na leikidabada makhatana awaba phongdoknaragli Ngarang September gi tang manga ojagi numit ki thoram maige kayada chinglemna pangthoknakhibagi paw lakli UBI gi manager oina thabaktagi pothakraba ngangom Horendra Kumar laikidre medal phanglakraba Ponterapur gi taekwondo sanaroi singbu pungning thawatkhre amasung Jiribamda sanariba kang tournament ngasi Yawol B Champanagar ga Ichel Club Dibonga sanaragani Lakhipur online YouTube channel gi paw sandhok jaba ngasi gi oinadi matang asida loijare